ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯂꯩꯆꯜ ꯋꯥꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯄꯨꯒꯤ ꯂꯧꯇꯥꯡ ꯁꯪꯗ ꯑꯍꯤꯡ ꯑꯃ꯫ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝꯁꯤ ꯅꯣꯡꯖꯨ ꯄꯟꯊꯥꯅꯤ꯫ ꯂꯧꯁꯨ ꯐꯖꯅ ꯐꯔꯛꯄ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯄꯨꯒꯤ ꯂꯧꯀꯣꯜ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯈꯨꯡꯒꯪ ꯃꯆꯥ ꯃꯆꯥ ꯈꯔ ꯇꯥꯔꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯤꯒꯤ ꯌꯨꯝꯁꯤꯡꯁꯦ ꯂꯧꯕꯨꯛ ꯃꯅꯥꯛ ꯅꯛꯅ ꯂꯩꯕꯅ ꯃꯈꯣꯏꯒꯤ ꯁꯟꯁꯤꯡ ꯑꯗꯨ ꯍꯦꯛ ꯍꯦꯛ ꯅꯥꯟꯊꯣꯛꯇꯨꯅ ꯂꯧꯁꯤꯡ ꯑꯁꯤ ꯄꯥꯛꯇꯛꯅꯅ ꯍꯦꯛ ꯍꯦꯛ ꯆꯥꯏ ꯍꯥꯏꯗꯨꯅ ꯏꯄꯨꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯇꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯌꯥꯝꯅ ꯁꯥꯎꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯏ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨ ꯆꯨꯝꯂꯕꯖꯥꯠꯅꯤ꯫ ꯂꯧꯇꯥꯏꯅꯕꯁꯤꯡꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯄ ꯁꯟ ꯑꯃꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯂꯧ ꯃꯌꯥꯝ ꯑꯃ ꯄꯥꯛꯇꯛꯅꯅ ꯆꯥꯔꯝꯂꯕꯖꯥꯠꯅꯤ꯫ ꯃꯗꯨꯗꯒꯤ ꯏꯄꯨꯅ ꯍꯣꯔꯦꯟ ꯑꯍꯤꯡꯗꯒꯤꯗꯤ ꯂꯧꯁꯪ ꯑꯃ ꯁꯥꯗꯨꯅ ꯃꯗꯨꯗ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯁꯟꯁꯤꯡ ꯑꯗꯣ ꯁꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯤ꯫ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯏꯄꯨꯅ ꯁꯥ ꯁꯟ ꯆꯪꯕ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯂꯕ ꯋꯥꯁꯤꯡ ꯈꯥꯏꯗꯠꯇꯨꯅ ꯁꯝꯕꯜ ꯊꯤꯡꯗꯨꯅ ꯂꯥꯛꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯝꯕꯜꯁꯤꯡꯗꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯀꯪꯂꯛꯄꯒ ꯁꯝꯕꯜꯁꯤꯡ ꯑꯗꯨ ꯊꯨꯗꯦꯛꯇꯨꯅ ꯁꯠꯇꯨꯅ ꯁꯤꯡ ꯍꯦꯛꯇꯃꯛ ꯊꯥꯗꯣꯛꯈꯤ꯫ ꯃꯁꯤꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯏꯄꯨꯅ ꯁꯥꯎꯔꯤꯕꯅꯤ꯫ ꯑꯉꯛꯄ ꯍꯥꯏꯕꯗꯨꯅꯤ ꯃꯤꯁꯤꯡꯁꯤꯁꯨ ꯁꯝꯕꯜ ꯈꯥꯖꯔꯤꯕ ꯑꯗꯨꯕꯨ ꯊꯨꯗꯦꯛꯂꯒ ꯁꯠꯂꯒ ꯁꯤꯡ ꯊꯥꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯑꯉꯛꯄꯅꯤ꯫ ꯃꯈꯣꯏꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯇ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯄꯨꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯀꯥꯔꯛꯂꯒ ꯆꯥꯛ ꯆꯈꯣꯃꯨꯛ ꯆꯥꯔꯕ ꯃꯇꯨꯡ ꯅꯨꯡꯊꯤꯜ ꯂꯧꯇꯥꯡ ꯁꯪ ꯑꯃ ꯁꯥꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯄꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯧꯇꯥꯡ ꯁꯪꯗ ꯑꯍꯤꯡ ꯌꯥꯔꯦꯛꯄ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝꯗꯨ ꯑꯩꯒꯤ ꯀꯥꯂꯦꯟ ꯁꯨꯇꯤ ꯊꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯏꯄꯨꯗꯣ ꯃꯍꯥꯛꯀꯤ ꯂꯧꯀꯣꯜꯗꯒꯤ ꯄꯥꯛꯅ ꯀꯥꯔꯛꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯀꯥꯂꯦꯟ ꯁꯨꯇꯤ ꯊꯥꯕ ꯃꯇꯝꯅꯤꯅ ꯏꯄꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯦꯛ ꯍꯦꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯃꯗꯤ ꯏꯄꯨꯒ ꯂꯣꯏꯅꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯄꯥꯏꯕꯅ ꯃꯆꯥꯁꯤꯡꯗꯨ ꯑꯌꯥꯝꯕꯅ ꯕꯣꯔꯗꯤꯡꯗ ꯂꯣꯏꯅꯃꯛ ꯊꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯏꯃꯥꯟꯅꯕ ꯃꯈꯩꯁꯨ ꯃꯈꯣꯏꯒꯤꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯅꯤꯅ ꯁꯥꯟꯅꯕꯒ ꯊꯣꯛꯂꯛꯇꯦ꯫ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯩꯒꯤꯗꯤ ꯇꯤꯚꯤꯁꯨ ꯂꯩꯇꯦ꯫ ꯁꯥꯟꯅꯕꯤꯅꯅꯕ ꯏꯆꯤꯟ ꯏꯄ꯭ꯋꯥꯁꯨ ꯑꯅꯤ ꯁꯨꯗꯕꯅ ꯏꯄꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯏꯄꯨꯒ ꯁꯥꯟꯅꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯩ ꯏꯄꯨꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯂꯧꯕꯨꯛꯀꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯨꯕꯗꯁꯨ ꯊꯃꯣꯏꯁꯦ ꯏꯄꯦꯟꯗ ꯄꯦꯟꯖꯔꯤ꯫ ꯏꯄꯨꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯛꯈꯤ꯫ ꯏꯄꯨꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯧ ꯎꯗꯨꯅ ꯆꯥꯔꯤꯕ ꯃꯐꯝ ꯑꯁꯦ ꯃꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯡꯕ ꯆꯣꯔꯣꯠ ꯍꯥꯕꯨꯡ ꯃꯌꯥꯝ ꯑꯃ ꯍꯧꯕ ꯑꯃꯗꯤ ꯑꯃꯗꯤ ꯍꯨꯝꯅꯥꯡ ꯑꯇꯩ ꯄꯥꯝꯕꯤ ꯁꯤꯡꯅꯥꯡ ꯃꯌꯥꯝ ꯑꯃ ꯍꯧꯖꯟꯕꯗ ꯅꯠꯇꯅ ꯂꯝꯍꯨꯏ ꯀꯩꯁꯥꯡꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯥꯏ ꯍꯥꯏ꯫ ꯍꯥꯏꯔꯤꯕ ꯂꯧꯀꯣꯜ ꯑꯁꯤꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯂꯝꯕꯤ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯦ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯡꯈ꯭ꯔꯦ꯫ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯃꯔꯛꯇ ꯍꯨꯠꯂꯒ ꯁꯦꯝꯕ ꯂꯝꯕꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯝꯕꯤ ꯑꯁꯤ ꯐꯥꯎꯔꯒ ꯆꯠꯄ ꯃꯇꯝꯗ ꯃꯤ ꯈꯣꯝꯅꯩ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯐꯥꯎꯕꯗ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯀꯩꯊꯦꯜ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗꯤ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯨꯝꯕ ꯉꯝꯃꯗꯦ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯈꯨꯠꯇ ꯃꯇꯤꯛ ꯆꯥꯕ ꯊꯥꯡ ꯅꯠꯇ꯭ꯔꯒ ꯌꯣꯠ ꯄꯥꯏꯔꯒ ꯆꯠꯂꯤꯕꯅꯤ꯫ ꯃꯩꯅꯝꯁꯤꯡ ꯑꯗꯨ ꯄꯥꯏꯔꯒ ꯃꯃꯥꯡꯗ ꯑꯅꯤ ꯃꯇꯨꯡꯗ ꯑꯅꯤ ꯆꯠꯇꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕꯅꯤ꯫ ꯑꯗꯨ ꯐꯥꯎꯕꯗ ꯂꯝꯍꯨꯏ ꯀꯩꯁꯥꯁꯤꯡ ꯑꯁꯦ ꯃꯅꯥꯛ ꯐꯥꯎꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯧꯁꯥꯔꯛꯄꯒ ꯌꯥꯎꯏ ꯍꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯍꯣꯏꯅꯒ ꯑꯍꯤꯡꯗ ꯈꯣꯡꯍꯥꯝ ꯈꯨꯂꯥꯝꯕ ꯃꯅꯤꯡ ꯃꯌꯥꯗꯒ ꯊꯣꯛꯄꯁꯦ ꯃꯇꯨꯡꯂꯣꯝꯗ ꯉꯔꯪ ꯉꯪꯕ ꯀꯩꯒꯨꯝꯕꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕꯒꯁꯦ ꯑꯗꯨꯝ ꯇꯥꯏ ꯍꯥꯏ꯫ ꯑꯗꯨꯅ ꯃꯤ ꯁꯪꯗ꯭ꯔꯕꯗꯤ ꯀꯅꯥ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯅꯗꯦ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯤ ꯁꯪꯕ ꯁꯪꯗꯕ ꯃꯄꯥꯜꯒꯁꯦ ꯄꯪꯊꯣꯛꯀ ꯊꯣꯛꯅꯔꯤ꯫ ꯏꯄꯨꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯑꯩꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯤ꯫
ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯅ ꯑꯣꯏꯗ꯭ꯔꯕ ꯃꯃꯥꯡꯉꯩ ꯃꯇꯝꯗꯅ ꯑꯣꯏꯔꯝꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯔꯨꯕꯗ ꯏꯁꯥꯁꯦ ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯨꯡꯉꯣꯟꯕ ꯑꯃꯗꯤꯃꯛ ꯐꯥꯎꯔꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯗꯨꯗ ꯂꯩꯖꯔꯝꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯀꯥꯏꯅ ꯈꯜꯂꯛꯄ ꯀꯥꯁꯨ ꯌꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯏꯄꯨꯅ ꯑꯩꯈꯣꯏꯅ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯆꯤꯡ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯝꯃꯤ ꯍꯥꯏ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟ ꯌꯧꯔꯛꯂꯕꯗ ꯃꯇꯣꯟ ꯑꯗꯨꯗꯒꯤ ꯌꯦꯡꯊꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯁꯦ ꯑꯃꯠꯇ ꯎꯗꯦ ꯍꯥꯏ ꯄꯨꯡꯁꯣꯡ ꯁꯣꯡꯖꯜꯂꯕ ꯖꯪꯒꯜꯒꯤ ꯖꯪꯒꯜ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯌꯦꯡꯊꯔꯛꯄꯗ ꯎꯔꯤꯕ ꯍꯥꯏꯕꯕꯨ ꯄꯥꯠ ꯑꯆꯧ ꯑꯆꯧꯕꯗꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏꯅ ꯄꯤꯛ ꯄꯤꯛ ꯆꯣꯟꯅ ꯂꯩꯕꯗꯨ ꯎꯏ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯄꯥꯠ ꯑꯌꯥꯝꯕ ꯐꯨꯝꯁꯤꯡꯅ ꯀꯨꯞꯁꯤꯟꯈꯤꯕꯅ ꯄꯥꯠꯀꯤ ꯃꯁꯛ ꯑꯁꯦ ꯊꯤꯖꯜꯂꯤ ꯐꯖꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯥꯏꯗ ꯃꯍꯤꯡ ꯀꯥꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯄꯨꯅ ꯍꯥꯏꯕꯗꯗꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯎꯔꯤꯕ ꯐꯨꯝꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯜꯂꯛꯂꯕ ꯄꯥꯠꯁꯤꯡ ꯑꯁꯦ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯁꯤꯡꯅ ꯂꯤꯛ ꯂꯤꯛ ꯂꯥꯎꯗꯨꯅ ꯂꯩꯕꯅ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯥꯏ तसेंना हायरबदा लैमाइदा पाक चावरबा महौसा लैरिंबी इमागी सयेंग मिंगसेल अमा तादुन लैरबगुमना फावी हाय असुमना इपुना वारी मथंग मथंग असुम लिरकपदा आइदो उयेकलबा जानी अदुम तुमथोख्रबा जानी इपुदी हंगाम कई थारिबा सिंग अदु संचंगकला माले हायदुना तानबा दुमक चतख्रबा जानी आइना मिकअप थोलकपदा आइगी पाबुंगना आइबु कौबा लाक्तुना लैरमले पाबुंगा अखोइगी इपुगा वारी सानरगा लेरमी आइगी मतांगा नत्ती हिंखोल संबलगी मतांगदनी हंगाम सिंग अदु लोटब मतुंग कदाइदा सुंदोकनी कदाइदा पुगनी हाइबगी मतांगदा वारी सानरमबनी ngasaidaगी tumlubaga oibaga मखोइ अनि नंगरंग नंगरंग वारी सानबा अदुदा आइसु तुंबा यादुना अदुम हौगतले मदुगी मतुंग पाबुंगना आइंगोंदा हौगतलबरा हाइदुना हंगई अने सुहोय हाइदुना खुमदुना पाबुंगा इखोइनी युमलोमदा दुमक लाक्ले मतम मदुदा इपुना नंबु चलबरो हाइदुना हंगहोई आइना होय इपु हयेग अमुक लाके हाइरमी मतम मदुदा इपुना होय होय हाइदुना लेहौरी आई युम योरबा मतुंग इपुना लिबिखिबा वारी मयामदो आई मित्ता संगसंग उदुना अदुमक लैरी नुमिदांग अदुमा आई तुंबा दुमक याति असai nungthil ipugi loksangda tumlubudunara karino masigi matung matam khara haukhaba matung phause langchak lakpa matamni matam maduda ipuna nongmadi aingonda labukta hin leklu sira haidun hauri aina su yamna harauna hoi ipu haidun khumi pabung nadi chalunu kari kana nabano angangna haiduna aibu khamli adubu angang oibagi aidi loksangda ahing lekpado yamna pami ipu haiduna giri giri takle matam maduda ipu di phagi oi joga yo du hairakpa jani taseng namaki aise puge ka kainati khandaba jani adubu aigi ningaida ipuna karinongi haijirubuno masibo haiduna mathamoida burum sonjai madugi matung ipuna lao lao adodi chalasi pakheng di thingna lairagumsi loksangda san mayamdo amung nan thoklamnani aikhoi lektra haibase hek khangbada san mayamdo hetamo hoidarakadoribani adumna haiduna aibu ipuna cycle ki maningda phamhalli aduga ipuna cycle adu induna chatli ahal matam wasilakpagi mamit mana kya udabaduda thauraga chatpado kibadagi mahak illiba jani aina mi hapaga cycle ado thauba haiba oyaga targiri ipudo haplaga thaurambasu yaba jani madugi matung ipuna aibu cycle gi maning aduda phamhallaga asum illaga lakpada lambida haudong macha ama leramle hariba haudong macha adu ubada ipuna haima haudong thaduk lamliba malene hai ibungo macha se haudong tinangi oijaro se asumna pirakpada haudong ado aina yamna pamjakhi mamaya do yaman nungsi matuga do bonbon lauradana aina khali karigino ne asun nungsi ba haudong asibu mafam masada hunduk lamliba sibo wakhalda khanjabagi wani ipudadi haidri haudong adu aina nungsina pambadu ipuna nangi namanabo oiroko laba mali haudong do adumna hairakpada aina su hoi ipu haiduna khumi masigi matungdagidi isu ipu cycle adu induna sum lakpana ipugi loksang adu yorakle ipugi cycle do mana he thamba jaga amada seksina thami aduduga mahana porakpa train amana koyet pangyet yesalaga achobu wa amada amuk kisanduna solon salaga mathakta napi singnang hapu mayam amasu kupsalamni madugi matung
ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯥꯏꯕꯗꯤ ꯏꯄꯨꯒ ꯑꯩꯒ ꯂꯧꯁꯪ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯏꯄꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯍꯦꯛ ꯌꯦꯡꯂꯨꯕꯗ ꯑꯩꯅ ꯏꯉꯛꯇ ꯉꯛꯆꯔꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯇꯧꯔꯝꯒꯗꯕꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯏ꯫ ꯍꯧꯗꯣꯡ ꯑꯗꯣ ꯄꯝꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯏꯄꯨꯒ ꯏꯕꯥꯅꯤ ꯂꯧꯁꯪ ꯌꯧꯔꯦ꯫ ꯂꯧꯁꯪ ꯌꯧꯔꯕꯗ ꯏꯄꯨꯅ ꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ, ꯅꯪꯒꯤꯅꯅꯦ ꯁꯤꯗ ꯍꯤꯞꯄꯣꯁꯦ, ꯑꯩꯅ ꯁꯤꯗ ꯍꯤꯞꯀꯦ꯫ ꯑꯩ ꯍꯧꯗꯣꯡ ꯑꯗꯨꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯑꯩꯅ ꯍꯧꯗꯣꯡ ꯑꯗꯣ ꯑꯃꯨꯛ ꯑꯩꯅ ꯀꯣꯜꯂꯤꯕꯗꯨ ꯌꯦꯡꯂꯨꯕꯗꯗꯤ ꯇꯨꯝꯂꯒ ꯂꯩꯔꯝꯂꯦ꯫ ꯉꯁꯥꯏ ꯃꯈꯩ ꯃꯥꯗꯤ ꯈꯣꯡꯕꯗꯗ ꯋꯥꯔꯕ ꯖꯥꯠꯅꯤ꯫ ꯈꯔ ꯄꯤꯛꯂꯤ, ꯄꯨꯡꯀꯛ ꯆꯥꯎꯕ ꯍꯧꯗꯣꯡꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯩꯅ ꯍꯧꯗꯣꯡ ꯑꯗꯣ ꯑꯩꯅ ꯇꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯏꯄꯨꯅ ꯊꯥꯕꯤꯔꯤꯕ ꯐꯝ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯇꯞꯅ ꯊꯝꯕꯤ꯫ ꯍꯧꯗꯣꯡꯗꯣ ꯉꯥꯏꯍꯥꯛꯇꯪ ꯃꯃꯤꯠ ꯁꯤꯡꯂꯝꯂꯒ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ꯫ ꯇꯨꯝꯒꯟꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕꯗ ꯍꯧꯗꯣꯡ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯧꯗꯣꯡ ꯑꯗꯣ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡ ꯏꯄꯨꯅ ꯅꯪꯁꯨ ꯇꯨꯝꯃꯝꯅꯕ ꯇꯧꯔꯣ, ꯑꯩꯁꯨꯅꯦ ꯂꯧꯕꯨꯛꯀꯤ ꯑꯀꯣꯏꯕꯁꯤ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯏꯄꯨꯗ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯀꯦ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯏꯄꯨꯅꯁꯨ ꯍꯣꯏ ꯐꯔꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯂꯥꯇꯦꯟ ꯑꯃ ꯏꯄꯨꯅ ꯄꯥꯏꯔꯒ ꯑꯩꯅ ꯇꯨꯡꯗ ꯆꯠꯂꯒ ꯏꯄꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯄꯨꯅ ꯁꯣꯝꯒꯤ ꯂꯧꯀꯣꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯧꯀꯣꯜ ꯑꯁꯤꯗꯤ ꯂꯧ ꯌꯥꯝꯅ ꯐꯕꯅꯤ, ꯑꯁꯣꯝ ꯊꯪꯕꯁꯤꯅ ꯂꯧ ꯀꯌꯥ ꯐꯠꯇꯦ, ꯏꯁꯤꯡ ꯃꯥꯏꯁꯤꯡꯁꯨ ꯀꯌꯥ ꯃꯔꯥꯡ ꯀꯥꯏꯗꯕꯅ ꯂꯧ ꯑꯁꯤꯃꯗꯤ ꯀꯌꯥ ꯐꯠꯇꯦ, ꯁꯣꯝ ꯊꯪꯕ ꯅꯥꯀꯟꯁꯤꯗꯤ ꯂꯧ ꯐꯖꯅ ꯐꯩ꯫ ꯏꯄꯨꯅ ꯉꯥꯡꯂꯤꯕꯗꯣ ꯀꯔꯤꯒꯤ ꯃꯇꯥꯡꯗ ꯉꯥꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯀꯌꯥ ꯊꯣꯏꯅ ꯈꯟꯗꯦ꯫ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯛ ꯁꯥꯔꯛꯂꯤꯕꯅꯤ꯫ ꯑꯩꯅꯁꯨ ꯑꯣ ꯏꯄꯨ ꯑꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯨꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯄꯨꯅ ꯑꯁꯣꯝ ꯊꯪꯕ ꯅꯥꯀꯜ ꯑꯁꯤꯗ ꯁꯝꯕꯜ ꯊꯤꯡꯂꯤꯕꯁꯤ ꯍꯣꯒꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯪꯂꯛꯄꯗ ꯑꯩꯅ ꯌꯦꯡꯂꯤ꯫ ꯑꯩꯅ ꯀꯩꯁꯨ ꯇꯧꯗꯦ ꯏꯄꯨ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯏꯄꯨꯅ ꯑꯗꯨꯗꯤ ꯑꯁꯣꯝ ꯊꯪꯕꯁꯤꯗꯤ ꯀꯅꯥ ꯂꯩ, ꯁꯟꯒ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨ, ꯃꯣꯏꯒꯤ ꯍꯧꯅꯕ ꯑꯩꯅ ꯌꯨꯡꯂꯤꯕ ꯁꯝꯕꯜ ꯑꯁꯤꯗ ꯊꯧꯔꯤ ꯀꯤꯁꯜꯂꯒ ꯁꯟ ꯄꯨꯟꯕꯗꯨ ꯇꯧꯔꯤꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯑꯩꯅꯁꯨ ꯀꯨꯞꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯁꯟ ꯂꯩꯕꯁꯨ ꯎꯗꯦ, ꯃꯤ ꯂꯩꯕꯁꯨ ꯎꯗꯦ ꯍꯥꯏꯔꯕꯗ ꯏꯄꯨꯅ ꯐꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯏꯄꯨꯒ ꯑꯩꯒꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯂꯧꯁꯪꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯄꯣꯊꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯄꯨꯅ ꯅꯪꯕꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯔꯣ? ꯅꯁꯛꯇꯨ ꯇꯨꯝꯅꯤꯡꯕ ꯃꯥꯟꯗꯦꯅꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯏꯄꯨꯗ ꯑꯩꯅ ꯇꯨꯝꯅꯤꯡꯗ꯭ꯔꯤ ꯏꯄꯨ, ꯋꯥꯔꯤ ꯑꯃ ꯂꯤꯌꯣ, ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯏꯄꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯏ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯅ ꯑꯩ ꯑꯁꯨꯝ ꯎꯏꯔꯛꯂꯕ ꯖꯥꯠꯅꯤ꯫ ꯑꯩꯅ ꯎꯏꯔꯝꯕꯗꯒꯤ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯕꯗ ꯏꯄꯨꯅ ꯑꯩꯁꯦ ꯐꯩꯖꯨꯞ ꯑꯃ ꯁꯨꯄꯤꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯄꯨꯁꯨ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯒ ꯑꯗꯨꯝ ꯇꯨꯝꯂꯕ ꯖꯥꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯏꯊꯥ ꯊꯥꯖꯗꯅ ꯉꯁꯥꯏꯗꯤ ꯀꯩꯁꯨ ꯇꯧꯍꯧꯗꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯂꯥꯛꯄ ꯑꯃꯪꯕ ꯅꯣꯡ ꯑꯃꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒ ꯄꯥꯅꯅ ꯅꯣꯡ ꯇꯥꯔꯛꯈꯤ꯫ ꯂꯧꯇꯥꯡꯁꯪꯗꯣ ꯏꯄꯨꯅ ꯀꯌꯥ ꯍꯣꯏꯅ ꯁꯦꯝꯖꯤꯟꯕꯤꯗꯕ ꯑꯗꯨꯅꯔ ꯀꯔꯤꯅꯣ ꯅꯣꯡ ꯐꯖꯅ ꯌꯨꯔꯤ꯫ ꯅꯣꯡ ꯌꯨꯔꯛꯄ ꯑꯗꯨꯗ ꯑꯩꯁꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯍꯦꯛ ꯊꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯄꯨꯅ ꯅꯪ ꯃꯤꯀꯞ ꯊꯣꯛꯂꯛꯂꯕ꯭ꯔꯥ? ꯑꯗꯨꯗꯤ ꯁꯤꯒꯤꯅꯦ ꯋꯥꯁꯦ ꯑꯝꯇ ꯉꯥꯛꯈꯠꯂꯨ, ꯁꯣꯝꯗ ꯂꯣꯏ ꯅꯣꯡꯁꯤ ꯌꯨꯔꯛꯂꯦ ꯇꯧꯔꯤꯁꯦ꯫ ꯃꯁꯤꯗꯅꯦ ꯍꯟꯗꯛꯀꯤꯅꯦ ꯂꯧ ꯌꯩꯕꯗꯨꯗ ꯆꯔꯨ ꯐꯖꯕ ꯈꯔ ꯈꯟꯗꯣꯛꯂꯒ ꯑꯃꯨꯛꯇ ꯀꯨꯞꯁꯟꯒꯦꯅ ꯇꯧꯕꯅꯤ, ꯅꯪꯍꯧꯗ꯭ꯔꯦꯁꯦ꯫ ꯑꯗꯨꯝꯅ ꯃꯆꯤꯟꯗ ꯉꯥꯡꯗꯨꯅ ꯄꯌꯥ ꯄꯔꯩ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯝꯖꯤꯟꯕ ꯂꯥꯛꯅꯔꯤ꯫ ꯈꯔ ꯊꯥꯕ ꯖꯒꯥꯗꯒꯤ ꯂꯧꯊꯣꯛꯂꯒ ꯑꯄꯥꯕꯗ ꯃꯦꯜꯂꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯄꯨꯅ ꯍꯣ ꯑꯗꯨꯒꯤ ꯆꯩꯗꯣ ꯉꯥꯛꯈꯠꯂꯨ ꯍꯥꯏꯔꯛꯄꯗꯨꯗ ꯀꯔꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯂꯨꯈꯝ ꯖꯒꯥ ꯑꯗꯨꯋꯥꯏꯗ ꯋꯥ ꯑꯃ ꯅꯥꯟꯊꯔꯒ ꯂꯩꯔꯝꯂꯤꯕꯗꯨꯗ ꯁꯤ ꯑꯣꯏꯔꯝ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯏꯟꯈꯠꯄꯗ ꯏꯄꯨꯅ ꯍꯣ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯊꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯏꯄꯨꯒ ꯏꯕꯥꯅꯤꯅ ꯂꯧꯁꯪ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯁꯦꯝꯂꯤ꯫ ꯃꯥꯏꯗꯒꯁꯦ ꯅꯣꯡꯅ ꯇꯨꯞ ꯇꯥꯁꯤꯜꯂꯛꯄꯗ ꯈꯪꯄ꯭ꯔꯦꯛꯀ ꯈꯪꯂꯤ ꯄꯣꯠꯅꯤ꯫ ꯇꯨꯝꯂꯤꯕꯒꯤ ꯉꯥꯎꯔꯤ ꯁꯥꯔꯤꯒ ꯍꯧꯒꯠꯂꯛꯄꯅꯦ, ꯕꯨꯔꯥ ꯃꯪꯂꯥꯂꯣꯏ ꯀꯔꯤꯑꯣꯏ ꯇꯧꯔꯤꯕꯅꯤ ꯃꯝꯂꯤ ꯁꯥꯔꯤ ꯃꯔꯛ ꯑꯗꯨꯗ꯫ ꯏꯄꯨꯗꯤ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯁꯦꯝꯕ ꯂꯥꯛꯅꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯄꯨꯅ ꯌꯥꯔꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯏꯪꯕꯨ ꯏꯪꯈ꯭ꯔꯦꯗ, ꯅꯪꯕꯨ ꯏꯪꯗ꯭ꯔꯣ? ꯅꯃꯥꯏꯒꯗꯣ ꯂꯣꯏ ꯆꯣꯠꯂꯦꯁꯦ, ꯁꯤ ꯐꯤꯁꯤꯅ ꯇꯩꯊꯣꯛꯁꯦ꯫ ꯏꯄꯨꯅ ꯑꯩꯉꯣꯟꯗ ꯐꯤ ꯑꯃ ꯄꯤꯔꯛꯄꯗꯣ ꯑꯩꯅ ꯇꯥꯞ ꯂꯧꯁꯟꯗꯨꯅ ꯇꯩꯊꯣꯛꯏ꯫ ꯏꯄꯨꯗꯤ ꯑꯏꯪꯕꯗꯣ ꯀꯣꯛꯅꯅꯕ ꯐꯤ ꯀꯟꯅ ꯍꯣꯡꯗꯣꯛꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯂꯦꯛ ꯆꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤꯅ
ꯐꯤꯔꯣꯟ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯃꯛ ꯂꯩꯕꯖꯥꯠꯅꯤ ꯈꯨꯗꯩ ꯑꯃ ꯇꯧꯗꯨꯅ ꯍꯣꯡꯗꯣꯛꯂꯕ ꯃꯇꯨꯡ ꯏꯄꯨꯅ ꯅꯣꯡꯁꯤ ꯑꯃꯨꯛ ꯄꯥꯊꯈ꯭ꯔ ꯃꯥꯜꯂꯦ ꯃꯥꯗꯤ ꯅꯣꯡꯁꯤ ꯑꯩꯈꯣꯏꯒꯤ ꯁꯪꯇꯞꯁꯤ ꯁꯦꯝꯍꯟꯒꯦꯗꯅ ꯈꯜꯂꯤꯕꯖꯥꯠꯅꯤ ꯃꯇꯣꯝꯇ ꯄꯉꯥꯡꯗ ꯉꯥꯡꯗꯨꯅ ꯐꯤ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯑꯣ ꯇꯨꯝꯃꯣ ꯁꯤꯗꯒꯤꯗꯤ ꯀꯔꯤꯝꯇ ꯌꯨꯔꯛꯂꯔꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯩꯁꯨ ꯑꯗꯨꯃꯛ ꯍꯤꯞꯊꯔꯤ ꯇꯨꯝꯕꯗꯤ ꯌꯥꯗꯦ ꯀꯅꯥꯅꯕꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯒ ꯅꯣꯡꯅ ꯃꯥꯏ ꯇꯥꯈ꯭ꯔꯗꯕꯨ ꯀꯗꯥꯏꯗꯒꯤ ꯇꯨꯝꯅꯤꯡꯒꯗꯧꯔꯤꯕꯅꯣ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯗꯨꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯩꯒꯤ ꯍꯧꯗꯣꯡꯗꯣ ꯁꯠ ꯆꯤꯡꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯒ ꯇꯨꯝꯃꯤꯟꯅꯩ ꯍꯧꯗꯣꯡꯗꯨꯁꯨꯅꯦ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯃꯃꯤꯠꯇꯣ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯍꯥꯏꯐꯦꯠꯐꯥꯎ ꯌꯦꯡꯉꯛꯇꯦ ꯑꯁꯤꯕꯒꯨꯝꯅ ꯐꯗ꯭ꯔꯥꯛ ꯇꯥꯏ ꯑꯩꯅ ꯀꯣꯟꯁꯤꯜꯂꯒ ꯇꯨꯝꯕꯗꯨꯗ ꯃꯉꯛꯀꯥꯗꯣ ꯃꯀ꯭ꯔꯥꯡꯗ ꯗꯣꯠꯁꯤꯜꯂꯒ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯈꯟꯖꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯄꯨꯒ ꯏꯕꯥꯅꯤꯗꯣ ꯑꯃꯨꯛ ꯑꯣꯔꯣꯟ ꯇꯨꯝꯈ꯭ꯔꯕ ꯖꯥꯠꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯄꯨꯅ ꯑꯩ ꯑꯃꯨꯛ ꯍꯧꯗꯣꯔꯛꯂꯤ ꯑꯩꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯂꯣꯏꯔꯦ ꯐꯖꯔꯦ ꯑꯩꯈꯣꯏꯒꯤ ꯏꯄꯨꯒ ꯑꯩꯒꯅ ꯇꯨꯝꯂꯤꯕ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯃꯊꯛꯇꯤ ꯄꯨꯡꯀꯣꯛ ꯀꯣꯛꯂꯝꯂꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯅ ꯃꯁꯝ ꯀꯛꯄꯤꯈ꯭ꯔꯕ ꯖꯥꯠꯅꯤ ꯏꯄꯨꯅ ꯑꯇꯤꯌꯥ ꯎꯔꯦ ꯍꯩ ꯍꯧꯒꯠꯂꯨ ꯑꯁꯣꯝ ꯅꯥꯀꯟꯗ ꯄꯥꯏꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯝꯇ ꯈꯨꯜꯂꯨꯁꯤ ꯂꯥꯎ ꯑꯩꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯏꯄꯨꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡꯗꯣ ꯄꯥꯏꯊꯣꯛꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡꯗꯣ ꯃꯥꯔꯛꯄꯗꯗꯤ ꯍꯧꯗꯣꯡꯗꯣ ꯑꯗꯨꯃꯛ ꯀꯨꯜꯂꯝꯂꯤ ꯏꯄꯨꯅ ꯄꯔꯞ ꯊꯣꯛꯈꯤꯕꯗꯨꯗ ꯑꯩꯁꯨ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯔꯤ ꯑꯩꯅ ꯏꯜꯂꯝꯃꯤꯕ ꯑꯩꯅ ꯐꯩꯖꯨꯞ ꯑꯗꯣ ꯍꯧꯗꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯁꯨꯞꯄꯤꯔꯝꯃꯤ ꯑꯩꯅ ꯁꯨꯞꯂꯝꯕ ꯐꯣꯡ ꯁꯥꯕ ꯐꯩꯖꯨꯞ ꯑꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨꯗ ꯅꯟꯁꯤꯜꯂꯝꯕꯗꯨꯗ ꯍꯧꯗꯣꯡ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯇꯨꯝꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯤ ꯇꯥꯔꯛꯇꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯠꯇꯤ ꯀꯟꯅ ꯑꯗꯨꯃꯛ ꯁꯤꯠꯂꯤ ꯏꯄꯨꯒꯤ ꯂꯧꯇꯥꯡꯁꯪ ꯍꯟꯅꯨꯕꯗꯣ ꯐꯔ ꯅꯣꯝꯂꯤ ꯄꯣꯠꯅꯤ ꯃꯁꯤꯗꯒꯤꯗꯤ ꯏꯄꯨꯅ ꯄꯔꯞ ꯊꯣꯛꯂꯒ ꯍꯩꯃꯥ ꯂꯥꯎꯔꯦ ꯅꯪꯕꯨ ꯊꯕꯛꯇꯨ ꯊꯨꯔꯣꯅꯦ ꯑꯁꯤ ꯑꯃꯨꯛ ꯃꯅꯨꯡꯗ ꯂꯩꯕꯒꯁꯦ ꯂꯣꯏ ꯆꯣꯠꯈꯤ ꯇꯥꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯏꯄꯨꯒ ꯑꯩꯒꯅ ꯇꯧꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯧꯇꯥꯡꯁꯪꯒꯤ ꯃꯊꯛ ꯀꯨꯞꯄ ꯁꯔꯨꯛ ꯄꯥꯏꯊꯣꯛꯈꯤꯕ ꯑꯗꯣ ꯆꯤꯡꯈꯠꯇꯨꯅ ꯄꯨꯟꯈꯠꯅꯕ ꯂꯥꯛꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯏꯄꯨꯅ ꯍꯦ ꯆꯤꯡꯈꯠꯂꯨ ꯃꯗꯨ ꯅꯥꯟꯊꯣꯛꯂꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯌꯨꯡꯒꯗꯧꯔꯤꯕꯅꯤ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯔꯛꯄꯗ ꯊꯥꯗꯣꯛꯇꯅꯕꯁꯨ ꯍꯣꯠꯅꯕ ꯈꯨꯠꯅ ꯃꯔꯣꯜ ꯑꯃ ꯆꯣꯠꯂꯤ ꯃꯥꯜꯂꯤ ꯇꯧꯕꯒꯤ ꯅꯥꯟꯊꯣꯛꯀꯦ ꯇꯧꯔꯤꯕ ꯃꯗꯨꯗ ꯑꯃꯨꯛꯁꯨ ꯃꯩꯅ ꯃꯝꯂꯤꯕ ꯅꯣꯡ ꯆꯣꯠꯈꯤꯕꯒꯤ ꯃꯗꯨꯒꯤ ꯆꯔꯨꯒꯤ ꯃꯄꯨꯜ ꯑꯗꯨꯁꯨ ꯂꯨꯝꯂꯤꯕ ꯄꯣꯠꯅꯤ ꯍꯥꯏꯕꯗꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯃꯊꯛ ꯀꯨꯞꯂꯤꯕꯁꯤ ꯆꯔꯨꯅ ꯀꯨꯞꯄꯅꯤꯅ ꯅꯣꯡ ꯇꯥꯁꯜꯂꯛꯂꯕꯅꯤ나 ꯀꯔꯥ ꯍꯦꯟꯅ ꯂꯨꯝꯊꯔꯤ ꯃꯗꯨꯗ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯕꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯦ ꯁꯤꯟꯊꯔꯛꯂꯤꯕꯗꯣ ꯍꯨꯃꯥꯡꯂꯥ ꯅꯣꯡꯒꯤ ꯏꯁꯤꯡꯂꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯏꯄꯨꯒ ꯏꯕꯥꯅꯤ ꯇꯧꯗꯨꯅ ꯅꯝꯗꯨꯅ ꯆꯤꯡꯈꯠꯂꯕ ꯃꯇꯨꯡꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯀꯨꯞꯄꯗꯤ ꯀꯨꯞꯂꯦ ꯑꯗꯨꯕꯨ ꯐꯤꯕꯝꯗꯤ ꯈꯔ ꯁꯣꯛꯂꯦ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯃꯁꯨ ꯄꯣꯔꯣꯛ ꯂꯥꯎꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯄꯨꯅ ꯃꯗꯨꯕꯨ ꯅꯝꯗꯨꯅ ꯆꯤꯡꯈꯠꯂꯕ ꯃꯇꯨꯡꯗ ꯄꯌꯥ ꯂꯥꯛꯅꯕ ꯂꯥꯛꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯏꯄꯨꯅ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄꯅꯤꯅ ꯑꯃꯨꯛ ꯍꯨꯝꯗꯣꯛꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯁꯣꯝ ꯊꯪꯕ ꯋꯥꯒꯤ ꯃꯇꯥꯏ ꯑꯃꯗ कन्ना थौरी अमन किसलगा सिदा कन्ना यान्थौ इबुंगो नत्रबदि अमु हुंखिबा तारे आई पयासिंगसे अमुतंग काबक काबक तवरबसु लाउके हायरकपदा आइनसु थौरी अदो कन्ना यान्थदुना फारी मदुगी मतुंगदगिदि आइना थौरी अदो यान्थदुना फारबा मतुंग इपुना पया सत 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 किसलई आइना यालिबा नाकल अदोमदि पया किरक्ट्री मरमदि असोमके मताइसिंदो हाना फाद्रिङैदा सोम हाना फारुरबदि असोमदगि फकलकपदा आइना थौरी तौरगे यान्दबनिना असोमके फकलकलबदि कानरोइदोरिबनि सोमना कदरि आइना थौरीना यान्थबनिना खरबु फरी मदु खंगबनिना इपुना पया परैदो लाक्सन्दुना अमम मरक अदुदा मादुना यामना कन्ना कुप्पा लाक्नरि मतमरदा नुसिसु कन्ना कन्ना सिलकपनिना आइना यान्थरिबा आइना किसन्दुना थौरी पारिबदो मया कप कप लाउना अमुमु हुमदोखिगे हाइदुना पाइखलकपदा आइना सु खंचिंग चिंदुना यान्थरिबनि खुद छागा सांगांग सांगांगले नाबनसु लोइरे अदुना खुजेंदा अमु येसन पाम्बोमदा अमु येसन थौरीदो चिंबा लाक्नरिबनि आइगे मवोंग अदुदा इपुसु खंगबजानी परप परप थबक अदु तौरी अदुमना असुम नाकनगी कीबा लोरबा मतुंगदा आइना थौरी पाइदुना जालिबा माइकेयदो अदोमदा अमुक लाक्तुना परप परप अमुक किसलई थबक पुनमक लोरबदा नोंसु तपना तपना अमुक ताबा हौरकली नोंनुसित अदुसु खरा पिथख्री मदुगी मतुंग मनुंगदा चंगकलगा आइसु इपुना फी होंदोनबा हाइदुना खुदै पिरकली फुरेट कादि लित्रबा बोडी फुरेटुसु चोले हाइदुना लौथुकलगा थमले मतमदुदा इपुना आइगी खुद जेंगलकपदा आइगी खुदसिदि हुबाटपसु यारे अदुगा ngangsinsu ngangsanle
ꯏꯄꯨꯅ ꯏꯍꯦ ꯅꯈꯨꯠꯇꯨꯗꯤ ꯂꯣꯏꯅꯃꯛ ꯍꯨꯕꯥꯠꯂꯦꯗꯅ ꯊꯧꯔꯤ ꯆꯤꯡꯂꯨꯕꯒꯤ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒꯗꯤ ꯀꯔꯤꯝꯇ ꯄꯥꯏꯕ ꯉꯝꯂꯔꯣꯏꯗꯣ ꯑꯗꯨꯝꯅ ꯏꯄꯨꯅ ꯅꯣꯛꯃꯤ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯏꯄꯨ ꯑꯁꯦꯡꯕ ꯌꯥꯝꯅ ꯊꯨꯞꯄꯤꯕꯣ ꯁꯥꯁꯨ ꯌꯥꯝꯅ ꯁꯥꯏ ꯃꯗꯨꯗꯩꯗꯨꯗ ꯏꯄꯨꯅ ꯑꯗꯨꯅꯤ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯑꯁꯣꯛ ꯑꯄꯟ ꯈꯔ ꯌꯥꯎꯔꯒ ꯑꯗꯨꯒꯨꯝꯕ ꯆꯩꯅꯥꯈꯣꯜ ꯈꯔ ꯐꯪꯂꯒ ꯅꯄꯥꯡꯒꯜ ꯍꯥꯞꯀꯗꯧꯔꯤꯕꯅꯤ ꯑꯣ ꯐꯔꯦ ꯅꯣꯡꯁꯨ ꯉꯥꯟꯒꯗꯧꯔꯦ ꯑꯗꯨꯅꯅꯦ ꯅꯪ ꯇꯨꯝꯐꯝ ꯆꯥꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯌꯨꯝ ꯌꯧꯔꯒꯅꯦ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯨꯔꯣꯀꯣ ꯑꯩ ꯍꯌꯦꯡ ꯅꯄꯥꯕꯨꯡꯒ ꯇꯧꯔꯒ ꯁꯦꯝꯖꯜꯂꯒꯦ ꯃꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯩꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯤꯞꯊꯔꯤ ꯑꯩꯅ ꯍꯤꯞꯊꯔꯛꯄꯗꯗꯤ ꯑꯩꯅ ꯍꯤꯞꯂꯤꯕ ꯖꯒꯥ ꯑꯗꯨꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯆꯕꯤꯠ ꯂꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯇꯨꯝꯕ ꯑꯗꯨꯃꯛ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯏꯄꯨꯁꯤꯗꯤ ꯆꯣꯠꯂꯦ ꯍꯥꯏꯔꯛꯄꯗ ꯏꯍꯦ ꯑꯀꯪꯕ ꯆꯔꯨꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯅꯦ ꯑꯣ ꯐꯔꯦꯁꯦ ꯏꯕꯥꯅꯤ ꯁꯤꯗ ꯁꯨꯝꯅꯦ ꯐꯝꯂꯒꯅꯦ ꯋꯥꯔꯤ ꯁꯥꯔꯒ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯁꯤ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯩꯅꯁꯨ ꯍꯣꯏ ꯏꯄꯨ ꯑꯩꯁꯨ ꯇꯨꯝꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯠꯀ ꯂꯣꯏ ꯁꯤꯡꯈ꯭ꯔꯕꯅꯤꯅ ꯏꯄꯨꯒ ꯏꯕꯥꯅꯤ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯈꯤ ꯏꯄꯨꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯃꯈꯣꯏꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯌꯥꯎꯁꯪꯒꯤ ꯃꯇꯝꯗ ꯀꯣꯏꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯏꯕꯣꯛꯀ ꯃꯈꯣꯏ ꯊꯦꯡꯅꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯂꯤꯕꯗ ꯑꯩꯗꯤ ꯅꯣꯛꯄꯗ ꯄꯨꯛꯂꯤ ꯄꯥꯏꯔꯦ ꯃꯁꯨꯝꯅ ꯇꯧꯗꯨꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯑꯗꯨꯃꯛ ꯅꯣꯡ ꯉꯥꯟꯊꯣꯔꯛꯈꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯑꯩꯅ ꯏꯄꯨꯗ ꯌꯨꯝꯗ ꯀꯥꯔꯒꯦ ꯍꯥꯏꯔꯛꯄꯗ ꯏꯄꯨꯅ ꯌꯨꯝꯗ ꯀꯥꯔꯣ ꯍꯧꯗꯣꯡ ꯑꯁꯤꯁꯨ ꯄꯨꯈ꯭ꯔꯣ ꯑꯗꯨꯒ ꯅꯄꯥꯕꯨꯡꯗꯣ ꯋꯥ ꯈꯔꯒ ꯆꯔꯨ ꯈꯔꯒ ꯄꯨꯔꯒ ꯀꯨꯝꯊꯛꯎ ꯍꯥꯏꯌꯨ ꯂꯧꯇꯥꯡ ꯁꯪꯗꯣꯡ ꯉꯔꯥꯎ ꯍꯣꯡꯗꯣꯛꯈꯤꯕꯗꯒꯤ ꯄꯨꯡꯇꯦꯛ ꯇꯦꯛꯏꯗꯪ ꯍꯥꯏꯕꯗ ꯃꯥꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯍꯧꯗꯣꯡ ꯑꯗꯣ ꯀꯣꯟꯗꯨꯅ ꯌꯨꯝ ꯂꯣꯝꯗ ꯀꯥꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯅ ꯌꯨꯝ ꯌꯧꯔꯕꯗ ꯄꯥꯕꯨꯡꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯕꯒ ꯂꯣꯏꯅꯅ ꯏꯄꯨꯅ ꯍꯥꯏꯔꯛꯄ ꯄꯥꯈꯣꯜ ꯑꯗꯨꯁꯨ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯥꯕꯨꯡꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯄꯨꯅ ꯄꯨꯊꯈꯤꯕ ꯁꯥꯏꯀꯜ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯊꯦꯂꯥ ꯑꯃꯗ ꯋꯥ ꯑꯃꯗꯤ ꯆꯔꯨꯅꯆꯤꯡꯕꯁꯤꯡ ꯄꯨꯂꯞ ꯍꯥꯞꯆꯜꯂꯒ ꯂꯧꯕꯨꯛꯂꯣꯝꯗ ꯀꯨꯝꯊꯈꯤ ꯑꯩꯗꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕꯒꯤ ꯑꯗꯨꯃꯛ ꯐꯤꯔꯣꯜ ꯍꯣꯡꯇꯣꯛꯂꯒ ꯐꯃꯨꯡꯗ ꯆꯣꯡꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯂꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯍꯤꯡ ꯑꯗꯨꯗ ꯋꯥꯈꯤꯕꯗꯣ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯂꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 4-5ꯅꯤ ꯐꯥꯎꯕ ꯑꯩꯒꯤ ꯈꯨꯕꯥꯛꯁꯦ ꯅꯥꯕ ꯐꯠꯈꯤꯗꯕꯅꯤ ꯑꯁꯨꯝꯅ ꯏꯄꯨꯒ ꯏꯕꯥꯅꯤꯗꯣ ꯑꯍꯤꯡ ꯇꯨꯝꯃꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯋꯥꯃꯤꯟꯅꯈꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ